ꯀꯔꯤꯒꯨꯝꯕ ꯁꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯄꯤꯁꯁꯦ ꯑꯩꯈꯣꯏ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 60ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯂꯝꯇꯥꯏ ꯈꯨꯟꯅꯥ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛꯇ ꯄꯨꯡ 5ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯃꯔꯨ ꯃꯁꯤꯡ ꯊꯤꯉꯝꯗ ꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯨ ꯕꯣꯝ 5-6ꯁꯨ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯅ ꯆꯦꯟꯅꯩ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯂꯦꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯕ ꯊꯝꯕꯤꯅꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ Muy gần vượt cái kỳ vi lang ấy. Nếu mà cho gì thì lại rồi. To move lah. Okay. ꯖꯦꯗꯤꯑꯣ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯠ ꯌꯨꯠ ꯂꯤꯒꯁꯀ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯦꯒꯥꯁꯦ ꯑꯩꯈꯣꯏ ꯆꯪꯉꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯕꯣꯝꯒ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗꯥꯏ ꯈꯨꯅꯧꯒꯤ ꯃꯐꯝ ꯈꯔꯗ ꯀꯥꯞꯁꯤꯜꯂꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯈꯦꯡꯈꯥꯡ 2ꯔꯛ ꯊꯣꯛꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤꯁꯤꯅ 3 ꯁꯨꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯖꯤꯔꯤꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯒꯤ ꯉꯁꯤꯐꯥꯎ ꯖꯤꯔꯤꯁꯦ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯄꯥꯝꯃꯤ꯫ ꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯃꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯄꯤꯁ ꯂꯩꯁꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯤꯗꯔꯁ ꯈꯔꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯃꯁꯤꯗ ꯎꯅꯖꯔꯦ꯫ ꯎꯅꯖꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯣꯏꯅꯁꯨ ꯈꯔ ꯏꯟꯁꯨꯔꯦꯟꯁ ꯈꯔ ꯄꯤꯕꯤꯔꯦ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯊꯣꯛꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯍꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯨꯔꯅꯤ꯫ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯁ꯭ꯇꯔꯦꯡ ꯍꯦꯟꯒꯠꯍꯟꯅꯤꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯗꯥꯏ ꯈꯨꯅꯧꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯕ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯅ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯁ꯭ꯇꯔꯦꯡꯁꯤ ꯍꯦꯟꯒꯠꯍꯟꯅꯤꯡꯉꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯧꯅꯕ ꯑꯩꯈꯣꯏ ꯈꯟꯅꯖꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯄꯤꯁꯁꯦ ꯑꯩꯈꯣꯏ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ
हाँ ममंग थोड़े इरान से दुकान कपसल यावरे अखोगी सिगलेबा लंबी से मखलागी कनो कपसल हंदक्सिना अहुम सुबने अहुम सुबसिदि कनोने सिगे अयुक के होगी पुंग मंगागा निकुनाव सा तोपसिदा सीआरपीएफ की अखोगी ड्यूटी ताबिरिबा सेंट्रल फोर्स के तारे पुंग मही बौसे मोगी ड्यूटी से लोएगा हनजिबगी टाइमिंग से मोइना कपसल समाइना खुदों चाबसिला होगा कपसलकबने असि पोसे हजिकी अखोगी खुंजासिंगी साइटगे हजिनिसना मोय कपसल इजे कनो मोय बम यावे मोदोदी मोय ऑटोमेटिक गन हाइगा मोय नमय मंगा तौसे कपसले असिना लेरिबा खुंजासिदा अखोगी जस्ट कनो खुन्ना कोनी कनो नियाइना लेसिसु कनो अमा पाइबे नते युक्का लेसिना मोय गा अखोगी थिंगबगी कनो लेतमिना अदुना नेना अखोगी हजि मथौ दाइजे अखोगी लेरिबा अवाट अखोगी सेंट्रल फोर्स किसु लेरा अखोगी नेना अखोगी स्टेट फोर्स से ची कनो से जे बोबेगा पुलिस स्टेशन के अखोगी पुलिस के ना मेन पावर यामना असुन बखल ले हाइदि मी वाटनिना अदुना अखोगी ओनेबो अखोगी पब्लिक सीएम के सि पोसे अखोगी जे खुदों सो थोइगा साइटगी हाइजनिंगदि असोंदा सो याम कना तवि सोंदि सेंडस माइना अखोगी लेरिबा जे बांगे बोबेगा सब डिवीजन सिदा अखोगी स्टेशन से जो अखोगी लेरिबा पर्सनल से मिसिंग हेलनबा कनोमा थलिदिना अखोई कनोबे याम सिदा इंगना चिंगना लेताना लेयो हाइरगदि फोर्स कनोम याम से अखोई थाजिना अखोइना सेक्टर ओय हाइबा कानदा अखोई सिगा लेबन ngani नत्रगदि ngasi थोइबा थौदोजा हाय थोलकदा अखोई से हजि हजिसु ngasi दगी ममसलक सिदगी इमा इबेन लेबा मयाम खुजा याम जिजु निपाइनबा ओय फावगनि अदुना स्टेट फोर्स की कनो को सेंट्रल फोर्स की कन्याम सिना अहेनबा कनो थंबिद्रगदि अखोगी हजि हजि लेबा कनो से यामना वाना थोकने ना पबुंग हांगा ngami तबिना हजनि CRP की ऑफिसर से उन्नजरे मोइना हाइबिना होजि 24 आवर्स मोय ड्यूटी तौरगनी हाइबगी पोटी मोय अखोइदा थमर पले नुंदांग अथेंबदना अखोइगी असम राइफल की कांगू सिंगा अखोइगी अखोइबदा मखोइ पेट्रोलिंग चलगनी हाइरे अदुगा मेन ओना सिगी जगवादो दगी चंगै बसिदा लंबी फांगी पोली मैम से मोइना मोय सिदसु नुंदांग सपदि मोय संगनी हाइबगे अखोइ थाजब इंश्योरेंस हमनि पे SP दसु कोइ हंजर क्वांदा अखोइ मोयगी टू कंपनी को निगनी अदु मणिपुर गवर्नमेंट मदु पिबिरक्तबा अमदि तोबेग्रा बोरबेगा की पुलिस दा ओसी बबो हुजिक ओसी अमगी फम बबो हुजिक थंबिद्रे SI मना पुरगा लै मसिंबा खुदों चादब मयाम अम लेबसिना सिंबा प्रॉब्लम मयाम जे थोलकपनी हाइबसे हाइजनिंग मदुना अखोगी मरि लेनेबा अथॉरिटी सिंग मसि अथुबो मतमदा हाइबा जुरी की बोरबेगा दा लेबसि ओसी थंबियु लेनना अखोगी स्टेट फोर्स और मिलिट्री फोर्स हेंगत निबियु हाइबा थंजगे